Akaswani Imphal, Ningthoukhongjam Suni na pau pazari. India Meteorological Imphal Center na hari lagliba numit kharani asida Manipuri tongan mapam kayada ngasi akhak araw yauna nong chugani. Okram Kamjong, Tengnopal, Chandel, amasung Ferjol jilagi mapam kayada ngasi amasung hayeng akhak araw yauna mayai oiraptagin akanba nong churaba yai. Amaramda Manipur Fire Service na handak thokiba isa wasina thumjin kiba Sri Govindajigi mandir sengdokpagi thabak chathakre. Sarkar na paikhalakwa thaurang ama oina miyamgi lai khurumba lakpada khodom chanabagi damak Manipur Fire Service na mafam asi lu nana thamnaba sengdokhibane. Pradhan Mantri Narendra Modi na hairi maki sarkar na Bharat ki lomi singi damak tongan masakut thaurangi thabak kaya paikhatli amasung makha taina paikhatkigane. Sarkar asna sahi 13 mapung pharakpaga loinana lomi singbu lau singugi lamda thoidok hendokna ahomba puroknaba thajaba piri. Pradhan Mantri na hai Haukiba sahi 13 asida sarkar gi tongan ba thaurang sing paikhatuna lomi singbu nungkhwa yaifana bo honare. Magna hai sarkar asna lomi singi wafam maruina lebak lehau ithai lokhongi matangda chauna kanaba pinaba thaurang sing mideng thamle. Lomi singi chakot thaurangi damak sarkar asina lepa leitana honaduna lakle. Bharat na haukiba sahi 10 rom asida ngagi pothok puthokpagi chang saruk ani hengatuna malemgi anishuba mafamda leire. Leibaga sigi ngami singi damak sarkar na tongan do yaifa thaurangi scheme paikhatuna lakle. PM Matsya Sampada Yojana gi makhada ngami singi damak lupa koti lising kun kaithokpa yaba pire. English ingani 13 da ngagi pothok mapanda thadokpagi chang lupa koti lising kun trasani 13 dagi lisingani kulumdoi kun mari da lupa koti lising humpu hena thadokpa ngamle. Blue Revolution scheme gi damak sarkar na lupa koti lising hum kaithoktuna thamle. Lisingani 12 digi lisingani 12 kulumdoi phawbugi manungda Bharat na lairabagi chang singthaningai oina hantarakle. Miyoi koti 13 hena lairabagi pankhaida kohanba ngamle. Khwaidagi nauba World Bank data matungina lairabagi chang asi lisingani 12 da sada 13.1 oiki adumoinamak lisingani 12 kulumdoi dadi chada 5 khaktamak oire. Lisingani 13 da lebak asigi miyoi lak 13 hena khamthenga lairabagi punsida hinglami adumoinamak lisingani 12 kulumdoi dadi chang asi sumnatagi lak 8 khara hen oike. Uttar Pradesh, Maharashtra, Bihar, West Bengal amasung Madhya Pradesh apiba masta sauna uhongba laki sang asna lebak asi khungang amasung sahar gi lamsing konchille. Bharat ki Tata Advanced System Limited amasung France ki Aerospace Major Dassault Aviation anina Bharata fighter aircraft Rafale sanabagi damak yana waro sahi taunakre. Masina lebak asina aerospace ki polam sing sabagi tabakda kumang yangshin baga loinana malemgi supply chain da chauna mating oiragani. Mapal Thauram Mantri Dr. S.J. Shankar na Bharat amasung United Kingdom lebak anigi Free Trade Agreement amadi tongan wapum kayagi matangda singthaningai oina khanakre hari. Nai Delhi da United Kingdom gi Foreign Secretary David Lammy ga Dr. J. Shankar yana waro sing sahi taunaraduna leibak ania tongan malam kayada lalolitik mapung phana taunaba amasung sel thum tengbang pinabagi wapam sing yauri. Thaurang asna leibak anigi mari hena jasil halagani. Dr. J. Shankar na Sri David na Pahalgam ki terrorist attack ki mayok te lepkiba amasung terrorism thengnabada Bharat ki damak lepkani habagi damak tasu thagatpa phongdokhi. Pradhan Mantri Narendra Modi gi Principal Secretary Dr. P.K. Mishra na hairi Bharat na kahena sabagi samasya mayok naiba asi thenganaba anoba thaurang kaya paikhatle. Geneva da pangthokpa extreme heat risks governance ki akhanaba mifam amada saruk yaraduna mangna hai sabagi chang kai hen hengalakpa asina miyamgi haksel sheltungi phibam amasung akoibagi khalda chaun akaiba piri ka hena sabagi chang hengalakpadik thengnariba kudong chadaba sing mayoknabagi damak Dr. Mishra na United Nations Office for Disaster Reduction lokholakpa khongthang singbu thagatpa phongdokhi. Bharat ki Grand Master Arvind Chitambaram na Armenia gi Jarmukta sathariba taruk suba Stepan Avagian Memorial Chess Tournament ki title laure pauloi jare.